Hairok ta maung naha ama thori yanduna sikibagi matangda miyamgi mifam pangthoktuna JSC semkhre. Ngarang ayuk pung maful makhairom taba matamda Thobal district ke Hairok police station gi manung chana Hairok part 2 Kaithel Salam Leirak ta leiba Khuraijam nongdambagi loinabi Khuraijam ongbi ime macha sahi kuntare surabi maungha ama mapuroibagi yumda chingnaningai oiba maungda thori yalaga sirambani haiba misi adugi matangda nupi mapamgi laikai Hairok part 2 maning laikai da ngasi Hairok miyamgi oiba mifam ama pangthokre. Laikai adugi YDO club na silaga pangthoki mifam aduda ime machagi misi adu yamna kan yaning daba phongdo kibaga loinena mifam aduna JSC against the suspicious death of case ongbi ibe machako ba JSC ama semki tungda mifam aduga mari leinena pangthoku paugi mifam amada nauna semkiba JSC ki convener thoksom inau sana pamui singda phongdo kibadadi leikhedrabai khogi ichan evem sagi misi asi yamna chingnaningai oi. Hauzik lamdam asida thokliba kanglup ki irang marak asida asigumba thokdok ama thoklakpasi JSC na condemn tawi. Misi asigi matangda JSC na Manipur lengak ta taliba wakat singi matangda mahak na haikibadadi ime masa misigi achumba singba langla langjil adu lengak na lakliba numit mangani gi manungda laibak miyam da khanghan biyo. Karigumba haidiba matam asigi manungda langla langjil lengak na puthoktriba fawa ime masagi asibak sang lawroi. Loinena Hairok miyam na makhataba akan makhongjang kaya sangsin gani haiki. Ngasigi pamui singgo unaba aduda Hairok apunwa Maira Paibi lupki lusingba singamasung Maira Paibi kaya amasu saruk yaki.